KSS Bhavananda, Chief Secretary Onabakishore, Jiribam ki DC, SP na Chingbamu Kyasu Loinake, Jiribam High Secondary ki Playground da Mifam Amasupang Toke, Mifamadada, Union Minister Nitin Gadkari na, Jiribam Masi Kwaitaki Chakapa Madi Libok for Bamafamama Oiragani, Manipur State ki Manungda Railway Line Daiba Amadi, Lambi Thong Fazana Legada Bamafam Ama, Atubumatam the Oiragani, High K. और इस कारपोरेशन को केवल जिम्मेदारी नॉर्थ ईस्ट में काम करने का काम प्राधान्य से दिया गया है और मेरा विश्वास है कि आपको हमारी इस 5 साल में जो काम नॉर्थ ईस्ट में होगा वो पिछले 50 साल में नहीं हुआ, उससे ज्यादा काम हम इस 5 साल में आपको करके दिखाएंगे। हम यहाँ मणिपुर, आसाम, त्रिपुरा, मेघालय यहाँ के कॉन्ट्रैक्टर को बड़ा करें, यहाँ के कॉन्ट्रैक्टर को काम मिले और यहाँ के युवाओं को रोजगार मिले, ये हमारी प्राथमिकता है। काम अच्छा होना चाहिए। दूसरी महत्वपूर्ण बात है कि काम ट्रांसपेरेंसी से होना चाहिए, करप्शन फ्री होना चाहिए। हमारी सरकार में हम लोग पूरी तरह से ट्रांसपेरेंट है। अभी तक मेरे विभाग में 4.5 लाख करोड़ रुपए के काम हमने दिए हैं, पर कोई कॉन्ट्रैक्टर को मुझे मिलने के लिए दिल्ली आना नहीं पड़ा। इसका कारण हमारे सरकार का करप्शन फ्री और टाइम बाउंड होना चाहिए। मणिपुर की तोंगा लंबी सेमनबा प्रोजेक्ट तरुक ngasi रोड ट्रांसपोर्ट हाईवे एंड शिपिंग की मिनिस्टर नितिन गडकरी ना अहानबा मणिपुर राइफल्स ग्राउंड पांगथोकबा थोरम अमदा माइखोम हांगदोखरे लंबी सिंह असigi manungda hauze sengapada Imphal Dimapur road yauraga Imphal jui lambi di kona paikhanaba hundoklamde ngasi union minister na maikhum hangdokiba project sing adri mau getagi Imphal city fawba national highway number 38 masigi budget na lupa crore Jamaga ga nipumathoi national highway cham ga yankai humdegi Imphal dagi tipai muk lambi lupa crore chani ga marifunipan changadaba ukrul dagi jesami lambi national highway cham ga ani b gi jurasampur dagi singat lupa crore cham ga yankai nipan changadaba sinjol dagi tuibai tab lambi lupa crore kunthaga mathoi changadaba national highway number 38 a gi khumbong dagi nambol mayang Imphal amadi kasting lomkhai tab lambi ni lupa crore humfuga mari changadaba national highway chamaga ani egi ukruldagi tuloi amadi tadubi fawba samnaba lambi ni national highway chama kuntha tare ke khongsangdagi tamenglong fawba masigi apunba senfamna lupa crore taraga mapani union minister Gadkari na ngasi maikhom hangdolba project sing asigi matakta chahi ani ahung manungda semgadaba manipur gi lambi anoba project 18 gi apunba senfam lupa crore lising kunithoi jamapan ga humfutare changna semgadaba package amasu lauthoke mathangi project aduda manipur gi miyamna tattana ngangnariba Imphal jiri lambi semba yauri panba yabadi hariba Imphal jiri lambi asi NDA sarkar pairakpaga numit chamani gi manungda pangthokadaba thabak singi manungda yaukibani nauna paikakadoriba lambi sing asi National Highways and Infrastructure Development Cooperation Limited NHIDCL amadi PWD anina punna paikakani hari ngasigi thoromaduda union minister Nitin Gadkari na NDA government na lambi thong fan bahibasi ahanba paikakadaba maroiba thabak oina lawi lambi thong fatana lamdam ama chakhatpa yaroi matam sangna Imphal jiri lambi sembagi daita loromba biaro gi mohutta NHIDCL na sinaba sarkar na warep laure sinanaba sarkar na warep laure notice thokre haike. The most important thing for the development is the infrastructure. The road connectivity, rail connectivity, air connectivity and now waterways connectivity, these are the highest priority for our government. Under the leadership of Prime Minister Narendra Modi ji, we have taken decision to giving highest priority for development of infrastructure. And already in the country we have given order of the road construction and in the shipping sector, port sector, more than 4,50,000 crores. And we are moving fast. And regarding Northeast, but unfortunately, from last many years, the people who are expecting the good roads in the state, actually they are facing really very acute problems. And really I am very sorry for that. Taromaduda Saruyakiba Chief Minister Okram Ibobina National Highway Haibasi National Property ni Masimapung Fana Semba Haibasi Central Government ki Bathauni Manipuri National Highway ani asi sembinanaba mamangda palamba UPA Government amadi hauzik paliba NDA Government ta taknaduna lakli India na ningkat tamba chahi humfu helaba
Helbasu Manipur highway ani asigi fibam ikai ningai ni haina thamkrabani adubu ngasi fawba mapung faba highway ama oina sembi dababu nungnang ba phungdoki Amaromda Manipur lifeline oriba highway singda UNC na chathariba economic blockade asigi matangda Union Home Minister Rajnath ka hanjan unaduna warushin puraknaba taknaba leikre lambi asida NSN-IM na sponsor toba organization amana chathaba thawongni NSN-IM de India government ka peace talk chatharibani aduna Union Home Minister na hiram asida khut thingjinbina ba haikrabani adubu ngasi fawba thabak to ontopagi wafam leite haike I would like to appeal, at least, because all these national highway within the state of Manipur, there is no new sanction except this Barak and Makru. For all these 350 kilometers so far released government of India, only 3 crore. 350 kilometers under the jurisdiction of state PWD for maintenance till today only 3 crore. How it will maintain? We have no other alternative option. We have spent from Nagaland to Maugir to this one recently Senapati district headquarters. From our limited resource, we have spent 7 crore for repairing. Ngasi Thoromaduda Union HRD Minister Prakash Javadekar, Manipur Sarkar's Social Welfare Minister Akim Rabai, BJP MLA KH Joykesan, Chief Secretary Onabakishore, MP Prahlad Singh Patel, NHIDCA Managing Director Anand Kumar Amadi TS Chaubususar Yake. Chief Minister Okram Ibobina ngasi Kakchingda 33/11 kV power substation ama sangakre Thoromaduda Kakching Kendragi MLA Y Surchandra Kakching Municipal Council Chairperson M Inakumbi Devi Yauna Mari Lenaba Official Kyanasar Yake. Chief Minister Okram Ibobina Manipur Sarkar na Pagi Matang da Paisaliba Tabak Thoramasi Bharat Sarkar na Sakhangduna Award Pirakrabani Mana Makat Taraduna Handak District Taret Semba Asina Praja Singh Chawna Kudung Chaba Piragani Hana Leramba Awaba Kaya Adusu Kolagani UNC na Chathariba Economic Blockade Ki Matang da Chief Minister na Mahangna Union Home Minister Rajnath Singh unaduna blockade asi loishin hananaba thabak paikhanaba haiba matamda UNC na yaningdriba Sadai Hills District pibagi wafam hautoraki maduna takpade UNC NSN-IM amadi center asi amatani haiba asini Anoba District taret lauthopagi matangdana sarkar asina haukiba chahi ani ahumgi mamangdagi Anoba District sing sembagi wafam asi yamna kanna khanaduna lakpani Miyamgi Kongjang Yamna Toina Junction Ganbat Lamdam Ama Oibana District Lautopagi Wapamasi Miyam the Pongdok Tana Tamlapani Haina Chief Minister na Pongdoki. Tawgadaba Labise Horen Tausi Haying Tausi Haimsi Aidi Angang Waringidi Ai Napong the Tabsi Yamway Horen Tawgadaba Haying Tawgadaba Wardi Hujik Tokosi Karikaibal Lay Haina Himda Aina Kut Lonarga Honorable Minister Singh ID Angang Waringidi Ai Hinadabam Lady Tawgadaba Tabakse Horen Tausi Haying Tausi Ai Hinakid Tausi Hadi Horen Haying the Kalti Hujik Chief Secretary Kauro DJP Kauro has a tough leader with authority Madugi determination commitment Lekaba Wase Madu Lepatai Madu Shire Iraibaki Saki Iraibaki Amaromda Kakching Ture Wangmadaleba Community Hall Amasu Chief Minister Okram Ibobina Sangakre, Thoromaduda Kakching Block Congress Committee ki President KSS Ibol Singha, MLA Y Surchandra, Kakching Municipal Council ki Chairperson M Inakunbi, Vice Chairperson M Uma, Ward Number 5 ki Councillor TS Kanan Baladevi Namaroiba Musing Wenesaru Yake. Mathang chahi ki angan besaruta pangtholaba yariba assembly mikal noma gi nakshilapaga loinana BJP gi tiketa vote letning bamyoy kaya na chongthoropaga loinana party manungda omduna leramba penadaba kaya mapal thorokle BJP Manipur Pradesh ki manungda magi group semnaduna ticket tanabasingi marakta penadabadagi ngasi patsoi kendagi hanagi MLA oramba housingna BJP Manipur Pradesh ki executive member Sapam Keba amadi hangang kendagi state executive member P Sarat Chandra Busawatpa masing amlaba myoisingna nityai pachuthekta leiba BJP ki officer thomjilaktuna BJP office ki gate namkhai na bahonakre Imphal West District Police ki kangbuna miyam adubu control tawa ngamdabadagi tear gas amadi bomb kaptuna tangkhai na bahonaki makata na miyam na BJP ki office mamangda protest tawke
Hangang Kendra ki BJP ki mirep oina bhonariba P Sarachandra ki loinabi Sila Devi na ngasi Hangang Kendra da political conference sama sinbagi ayaba BJP Manipur Pradesh ki luchingba singdagi lawraba matungda conference pangthona basinke adubu BJP ki luchingba amatalakide BJP Manipur Pradesh na chathariba thawong asi yaningde haike Patsoi Kendra ki BJP ki mirep oigani haina chongthorali ba sapam kebana Kisu political conference ama silaba matungda conference asida saru yagadaba HRD ki Minister Prakash Javadekar BJP Manipur Pradesh ki President KS Vavananda amadi BJP Election Management Committee ki convener TH Chauba hana batan tawduna yawinaba haikraba matungda ya ayaba piraklaga khudakta ngasi conference pangthopa yaroi haina Vavanandana phongdorokpa asi yamna chumde haina yaningdaba phongdokhe Athuba matamda mahakna Prime Minister amadi BJP ki luchingba sing unaduna BJP Manipur Pradesh na chatharaliba thawong asigi matangda chapsana khangaluragani haike Mapa masira ina taw ko contribution sila iba khwai di pikpa khwai chaw khang mane hoji ko ba siri baba ni si mamang da president ba siri chaw buji atoba to function pura magna aina taw contribution khang mane adu aina madugi thaba du tawga aina limelight lo gam ni ai gi meeting ma sin bada ma ko na kari ai pa pibro kari ke yaba pibro ayaba pibro na kari last word ketang je thok pi ge herbana ketang wali ge dang du meeting tawgi no haibir santi wena phajana ketang tekene oi ba rubam le re Tawgino Haibada I Maduda Tawgadon as a loyal soldier of this party organization. Adu Mokodi Migi meeting Hayinagada, Sita Tazale meeting to win. Masiwani Yabagam Gadra. Not as a politician, but as you am a human being, Masay Yabagam Gadraba. I saw Yabagam way. And Matik Tabai, Mokoi Matak Excel long the Vinavta, and you have Amasung Mokoi Mataka, Mataki Matak, Wakat Game, Mataka Machina. Hangang BJP Mondol na sinduna pangthopa nomaga ba political conference da Hangang Kendra ki BJP ki candidate oigani haina chongthorali ba P Sarachandra na BJP dagi tanthok piro haina miya mamang da phungdokre ngasi Hangang Mayai Lekai Sports and Development Committee ki lampak ta pangthopa nomaga ba political conference da wafamasi phungdokibani BJP ki president na mahak masa khangandana political conference asi pangthokpa yaroi Karigumba conference si pangthokpa tarabadi Hangang MLA Biren party dagi tokani haiba party ki president na conversation ba thamlakhe huran bana khulingba BJP dagi tolaga mahak vote karoi haiba leite haina phungdokhe President yad ba thabak tawninga gadi further consequence paroi party dagi tanthokani tanthok President gi mathaktai nangangi nang mapang da boy da bangang manupamay matakta ay na hayrey hayang magtanto hongsi magtanto nang BJP dagi tanto da pangayam Sarachandra na vote karoy da balayte Ngarang numidang mau yaw na Imphal Dimapur lambida panduna leriba gari sing lawthong na ba masingyam laba security force in chatpada senapati da lamdam adong gi miyam na lambi thingduna chathandabadagi security force in Imphal da halakre UNC na matam kautana kaukiba economic blockade na maram oiduna Imphal Jiribam lambida ngarang Manipur police ki conversation tharangda Imphal dagi port purakadaba gari sing puraga chatkiba escort singna matam kuina gi mamangdagi Jiribam da panduna leriba tongan ba chana thangna ba puba gari chatre chanipan muk Imphal da hayang ayuktagi puna ba thaurang tawbada nauna lapa gari sing khak puraga gari tara thamhauna ba honarapadagi driver sina jiri Imphal Road Drivers Union ge drivers officer jiri thong mathakta leiba police gate ki stop posting thaduna amangata ton kre tungda OC Jiribam MG School na phungdoropada gari driver singa gyan taminaduna Imphal da thorak na ba sem sakre Mathang chahi ki January ki tang 19 dagi 18 fauba Palace Compound da leba Maharashtra Chandrakirti Auditorium da Mari Suga Kudumam Brozendro Theatre Festival Pangtholagani Haina Festival Asigi Chairman RK Nimaina Phungdokre Wangkhai da leba Hot Pot Complex da Pangthokiba Paumi Singa Unabada Mana Makhat Taraduna Manipur Sarkar ge Department of Art and Culture ga Kusamnaduna Kudumam Brozendro Cultural Trust na Sinduna Pangthokadaba Thorom Asigi matangda Mapalamgi Bangladesh Silchar amadi Guwahati dagi Theatre Group kayana saru yagani haike Lilong Kendra da BJP ki mirep oigani haina chongthoraliba Muhammad Kayamuddin ge election campaign committee na sinduna ngarang Kendra asigi manung chanba kaibungda campaign pangthokre polling station number 35/36 amadi 30/37 da leriba miyoi kayana saru yadana pangthokiba
booth level meeting aduda Leisangthem Jilla Parishad ki Pradhan S Subol Mirep Oigani Thoraliba Muhammad Kayamuddin yauna miyoi kayana saru yake wa ngangkhibasingna Congress Sarkar na Kendra asi mirai bibedagi awara pa kayana pikthale BJP ki Sarkar amala anduna awonba mapurokna bahona si haiba wapam sing phongdona ke Lakadarba Mikhalda Moirang Kendra da Mirep Oinabasem Sariba Thongam Santibu Mapangal Kankathananaba Kwakta Municipal Council ge Ward number 3 ge Councillor Oriba Muhammad Jiawuddin ge Yumda Municipal Office ama hangdokre Local Area Development Fund dagi Saba Kabo Wakching Maning Lekai da Leba Club ki Sangnanama Nambol Kendra ge MLA N Lokena Sangadana Miyanda Kusinakre N Lokena Hauzik Paliba Congress ki Sarkar ase amuk halaktuna wadhauriba thabak thorom kaya mapungfana miyam ga loinana paifat minagani Sarkar asina handak district taret lautokpabu BJP gi miyoi kharana yaning de hariba si angakpa poi Congress party na paifaliba thabak ase rajniti gi khudungchaba lobunati miyam gi yafanabani haike Thangmaiban Kendra Ward number 3 ki manungda leiriba lalambu makhong pukri achauba si chahi kaya Kendra gi minut yauna lujingba kana amatana yangsinbi dabadagi fibam soksilapadagi ngasi mafam adu miyamna angamba mateng Puthongna duna sengdopagi thabak chathakre pukri amadi akoiba sengdopagi thabak aduda saru yakiba miyoi amana lalabu makhonggi reservoir kai kiba chahi taruk helokpaga loinana ward number 3 da toti ising marang kai na fangdaba maramna isingi awaba mayokna duna lakli mafam asida leiriba charaba pukri asi kana amatana yangsinbidana fibam fatana lakiba du ngasi miyam changduna kharatang oirabasu fagana bagi pandamda pukri asi sengdopani haike Humudara tare Subanupila Namika Mari Lenana Core Com Namiam the proposal Pirali Core Com Publicity Committee na Thadropa Cherol Amana Manipuri Puari Hangana Yang Lubada Myanmar Amsung British ki Mayota Achowalanjau Anirak Thengna Kibada Lamdamasigi Nupagi Masing Yam Nahanta Kibagi Fibam Lera Kibana Nupi Singi Tawang Singna Yam Namaru Basalot Laurake British ki Hek Makada Lera Padagi Lamdam Asidagi Mapalamda Maruena Asamda Cheng Yontokpa Thadopagi Chang Yam Hengalake Senjau Paiba Karbar Wala Sina Cheng Mayam Khomjilaga Mapalamda Cheng Thadopagi Chang Hengalakpadagi Malemgi Anisbalanjau na Chengi Mamalsu Chada Marfu Hengalakpagi Fibam Ama Manipurda Lake Fibam Masida Lairabagi E Chupa Karbar Wala Sina Cheng Ayamba Khomjin Kiduna Ima Kaitelda Cheng Fangnadabagi Fibam Lakibada Khoisau Narba Ima Singna English Chamapan Kuntramapan December Taramatoida Karbar Wala Singna Local Traders Singdagi Cheng Labor Tingnaba Khongjang Chang Sinba Hoke Sahi adugi December 12 State Darbar Questionuna Thamke Senthokpa Nanghodraba Darbar President British Macha Mr. Sapu Telegraph Officer Nupi Mayamna Puduna Navadipta Laikhiba Ningthauga E Pau Chana Handuna Khudakta Cheng Mapalda Thadokpa Thingbagi Ayaba Launaba Silanke Assam Rifles na Ima Singbu Telegraph Officer gi Taktorak Naba Honarakpada Aso Apan Nanglaba Ima Singna Ningthauga Cheng Mamalda Thadopagi Cheng Mapada Thadopagi Athingba Pibagi Chapsaba Pau Leitriba Fauba Mayumda Hankiroi Haiduna Lambida Cheng Puba Garising Thingnaba Yareki Amasung Ima Singna Mil Questionuna Thamke English Ngama Chamapan Kuntramapan gi December 12 da Nupi Singi Hokibe Iho Asina Manipur gi Tungi Oiba Political Economic Amasung Constitutional Reformation ga Mari Leinaba Kholau Amade Khongjang Kayada Akanba Sapu Piandangam ke English Ngama Chamapan Nipuga Taruki December 12 Kaisamthongda Damodar Pol gi Lampakta Anishuba Nupila Ningsing Thoram Haiduna Iyan Hana Pangthokpa Hoke Nupi Singangasi Manipur gi Mangda Tariba Wathok Lanthok Punamak Mayuk Naduna English ni Taruk December 12 Nupila Numit Pangthokpagi Wahanthok Pidasi Hairi Pawi Marathon Atimba Break Ambatang Miyam gi Noiraba Pausal, Mathangda Domna Delhi Jetpada Look Active Hospitality Services na Miyam da air conditioned rooms ethnic cuisine amasung taxi gi khudongchaba tham. Please contact 0999055302 or 0982181945 Look Active Hospitality Services, assurance redefined. Changi labor solak padagi producing attaba, akcham choktarba, tumba chaba yaraktaba, khong hanga nungaraktaba singidaba, hamatta ngaraba upaidi, jolly syrup, amasu jolly capsule changi nesnabio. Suzuki Jigsaw Special Edition beats your heartbeat.
We meet 100 meters from the Earth's surface, naturally filtered through sane influence, pure, clean and healthy water. Northeast India Development Party (NEIDP) asi iramda Manipur chakho thorangi dabakta hiram kudimakta kathopaga loinana apunbagi pangalama sagaliba political party amani taramathui suba Manipur Legislative Assembly gi mikhalda party asigi damakta miyamgi mihut sinduna tampaki constituency nempu makta masamasa gi constituency singda miyamgi support phanglaba miyoi sinda paujel asi pijari mirep oiningba singda isagi biodata makhada pijari ba sida yawun birangna bakhanganjari. Break matungda taramnokchari. Manipur State Commission for Women gi Tara Suba Foundation Day ngasi Raj Bhavan Imphal gi Banquet Hall da pangthokre taramadda Bandana Karki IPS DIG Headquarter Administration Manipur Police Department Dr. K. Sobita Chairperson Manipur State Commission for Women amadi Commission gi members sing saru yabaga loinana thorom asiga mari lenana pangthokriba essay competition da mako bathang takraba mahiri singda mana piduna ikai khumnake tharomga mari lenana Commission gi Chairperson Dr. K. Sobita na Commission asina nupi singi damak paikhalakpa yafa tharangi thabak thorom singi manung chana athubada Women Helpline ama hangdolagani loinana Commission gi pandamasi hena manglomda changshinapgi damak hana jail da leba inmates singda piramba vocational training program kaya makhatana chathakigani haike DIG Headquarter Administration Bandana Karkina State asida leriba nupi sing asi mahorol dagi hauna tongan badlam kaya da mangjil thaduna saru yaduna lai masi history na sakini adubu ngasidi nupi singda maikai kaya dagi sapu kaya pibada natana hingbada ngaklo walakpagi mawong ama leraliba si ko nganaba tongan bathabak thorom kaya paikhatpa mathautai haike. The significance of women in the Manipuri society is immense, and more so in the contemporary Manipuri society. History is proof of the fact that women had since olden days played a big role in the socio-economic dynamics of the state. Gari thaina bada thengai nage tawbagi wahauda miyoi amana nomai puthokuna kap ke tawbada lekai miyam na fazinduna khamawbadagi laibak thiba nanglamgadabadagi miyoi ama kalhore hairi laibak thiramgadabadagi kalhoraba miyoi lamsangdagi Sinam Rajesh chahi 36 ni mana ngasi pung amarom tabada yumnam lekai ngakrabam leirak mapagi thong lan thoklaga yumnam lekai nambul mapalromda mahangna thorokpa alto car adu leisilakpada yumnam lekai lairambi maning awang leiraktagi yumnam brozen chahi nifu apopa lekhidraba mani macha ko miyoi amana thorokpa tata indica car ga thangjinage tawki hari Maduda nakal animakta awai akum taunarapadagi yumnam brozena single barrel nomai puthokuna Rajesh Kawomyo adu kapke tawbada mafamaduda leramba miyamna fazinduna khambadagi laibak thiba thawdo adu thoklam gadabadagi kankhibani haina thawdo aduda hakthengna yawhoba nupi amana pungdoke amaromda lekai gi nupi amana hariba yumnam brozen Kawomyo asi yamna toina nomai puthokuna miyamda kian khanganbagi thabak tawbamyo ni maramaduna mari lenaba authority na mahaki mathakta akanba miyeng changbiu haike Mamang the Susuma say, Hanjan Yam Tokrabani. The Wali Mapam the Sutaway Hire, I give Mokta Su, Tawribani, Sumbasia, Mohana, Tawdana the Makta, Womena Magi Gunjin local people. Jiribamda Union Minister Nitin Gadkari amadi BJP State President case is Bhavananda Lapada Miyamna TS Ranbir Bu Jiribamda BJP gi mirep ohelagani haina harauna phungdokre ngasi Jiribamda Union Minister Nitin Gadkari amadi BJP gi State President case is Bhavananda Bu Jiribam BJP Mandol gi office ta oknaba ngainake adubu program Died Oikibana, Toromadu Pangtokibre, Miam Jiribam, AC gi BJP gi mirep oigani haina chongtorali TS Ranbir BJP gi mirep oibadamatik chare Miam Yaba Mini Haidana BJP Mandol gi office mamang the okre amadi lakadar mikhalda mahapu mirep ohenbiu haike Ketrigao Kendra Hana MLA Oramba housing na BJP gi mirep oigani haidana Taurang liba TS Nandakishore gi mikhal gi mifam Pangtokre Polling Station 4/28 Ketri Makhale Kaida Alhaz Said Basi Aligi Yumda Mifam Pangtokre Mifam Aduda Miyamna TS Nandakishorbo Amata Oina Sagat Pahaina Yanake All Manipur Working Journalists Union Amadi National Sports University Construction Demand Committee Adina Kautruki Mafam Singda Hakinana Chatuna Yingsinkre Senjam Kuno Senjam Chirang Amadi Kautruki Praza Singna Atubada Mafam Asida University Asi Saba Hawaningi Habagi Apamba Fundorake Sanaro Singindamak
अचौब खुदोल अमा ओइरिबा नेशनल स्पोर्ट्स यूनिवर्सिटी साननबगी मफम खनबदा सैनब खरा थोकलबसु हौजिक्ति सब चाबा मफम अमा लैरकपगी मोंगदा लैरे ऑल मणिपुर वर्किंग जर्नलिस्ट यूनियन अमदी नेशनल स्पोर्ट्स यूनिवर्सिटी कंस्ट्रक्शन डिमांड कमिटी अनीना ngasi कौटुक्ता लैबा यूनिवर्सिटी साननब पिबा मफम सिंह हथिंगना चटुना यंगसिनख्रे खोंसल अदुदा अमजुगी प्रेसिडेंट वांकेम समजाय कमिटी की लुसिंग सिंह अमदी पाउमिटी ममसु लोइनके सेंजम सिरांग सेंजम खुनो अमदी कौटुकी अपुन बोइना लैदिबा मफम सिंह कोइना चटुना यंगसिनके कमिटी की वीपी ए रूपबाना फोंगोरपदा हंदक स्पोर्ट्स मिनिस्टर चीफ मिनिस्टर इबोबी यावना मफम असिदा यूनिवर्सिटी असि साबा यागद्रा हाइना यंगसिनबा लाकपदा चीफ मिनिस्टर न पीखिबा वारोल अदुगी मतुंगिना मफम असिदा यूनिवर्सिटी असि थमननबगी थाजबा चांग यामना वांगना लैरे सरकार की फिरेप असुबु मियामना थागर फोंदोकचरी हाइना फोंदोरखी healthy and unhealthy. For agricultural purpose, the agriculture is the best of the agriculture is healthy. For the construction unhealthy. Lower often the Sidana construction is best healthy. कमिटी की सेक्रेटरी एम सूर्यकुमार दरकार होइबा लंगी सरुक सेटलमेंट स्पोर्ट डिपार्टमेंट पीरे मतम खर संगलबसु अचुंब फिरेप अमा लवपसी थागसरी हाइना फोंदोरके सिमाम खल्ला कांदा लमजि मतिक चाबा लमसु सेंटर मसुम स्टेट ना आइडेंटिफाई तौर कांदा लापगी पोट अमंग मसी लापसी मसीनी अपन नुवाजबा कौटुक सेंजम सिरांग सेंजम खुनौ डेवलपमेंट ऑर्गेनाइजेशन सेक्रेटरी राम सिंह फोंदोरपदा मिनिस्ट्री न पांबा पाक चाउबा अदुदगी हेना लंगी सरुकसु पीरे दरकार लेबदी अहेन लमसिंग पीननब होनगनी मियान पांबदी अथुब मतंगी मनुंगदा थबक हौबिरो हाइबसिनी हाइना फोंदोरके नो तो वो यारगे हाबदु कोहर तो वो यारे हाबना मोइना पीखिबै मतुंगिना आइकोइना स्पोर्ट यूनिवर्सिटी असि आइकोइ सोमदा मागेदा सोइदना सागद्रा सारनी हाइबगी वाखंदा कोइ लेजे खोंसल अदुगी मतंगदा अमजुगी प्रेसिडेंट समजाइना फोंदोरपदा अमजुना मियामबु असेंगबा मा खंगननबा होनबनी तुंगिलन ओहगदबा पोसक अमा सैनबा थोंदना थमौननबा अचुम चुमदा अदु मियामदा खंगननबा थमननबा होनबनी हाइना फोंदोरकी बनसिंग सेंटर क्वारी करी हाइरी स्टेट करी हाइरी हाइ पुनाव दखुना लोन खुमदि लगंदा असेंग फिमबो दखुनि मेडियाना गवर्नमेंट दाबो सेंटर गवर्नमेंट उत्पाय बसी मथौ ताई हाइबि दमकता कोना ngasiगी सुमाइना कोइ टीम मसिराक्सबनी सेंजम खुनौ सेंजम सिरांग अमदी कौटुकी प्रजा सिंगना मफम असिदा यामना अथुब मतंग मनुंगदा नेशनल स्पोर्ट्स यूनिवर्सिटी असि थबक साबा होंगनबा थबा होनिंगबगी अपामबसिंग फोंदोरकी पाउदमजरीबा नबकुमार खाउपम आईटीवी न्यूज कौट्रुक इम्फाल वेस्ट हंदक मणिपुर सरकार ना अनौब डिस्ट्रिक्ट तरेट लाउथोलिबासी मणिपुर सरकार ना मणिपुर मई हौनब सिनबनी हाइना बीजेपी नॉर्थ ईस्ट इंचार्ज एमपी प्रहलाद सिंह पटेल ना फोंदोकिबा वाफम असी यामना चुंबा वाफम अमनी हाइना नावरिया पाखंगलापा केंद्रदा बीजेपी की मिरेप ओइगदोरिबा डॉक्टर सुराइसम मनाउतोना फोंदोक्रे वाफम सिंह असी नावरिया पाखंगलापा केंद्र डेवलपमेंट कमिटी न सिंदुना मालो मखा लेकाइदा लेबा तेरा खागी लंपाक पांगथोकपा नोमगे ओइबा पॉलिटिकल कॉन्फ्रेंस फोंदोकिबनी लमदम अदुगी अहल लमन अमदी नहारो सिंगना नमना सरुक यादना पांगतोकिबा थरम अदुदा वांगा किबसिंगना नावरिया पाखंगलापबो अवोंद केंद्र अमा पुरकपदा मिखल की मिरेप ओइना पुथोकपदा डॉक्टर एस मनाउतोन असि मतिक चाबा मिरेप नि हाबा वाफम सिंह थमनकी मिरेप ओइगदरबा डॉक्टर एस मनाउतोना केंद्र असिगी मियामना महापु मरुइना हौगलगदिबा नहारो सिंगना केंद्र असिबो अवोंबा अमा पुरकनबगी दमक महापु मिरेप ओइना पुथोक पिरबनिना मियामगी याफनबा अपाम थबक थरम सिंह मियामगा लोइना पांगतोकतना अवोंबा केंद्र अमा सोइदना पुरकनी हाइखी लैमखोंग रेड सिल डिवीजन के कॉम्प्लेक्स एक्स सर्विसमैन सिंह रैली पांगतोक्रे हौतोपगे थरमदा आईजीआर असम राइफल साउथ के जीओसी वीरेंद्र सिंह रेड सिल डिवीजन के जीओसी मेजर जनरल एसएस मिश्रा मरोइबा मियोइसिंगोना सरुक याके जीओसी वीरेंद्र सिंह सेंट्रल सेक्यूरिटी फोर्स स्टेट असिदा शांति ओइना लैननबा अचौबा थौदांग लौरी हाइके जीओसी मेजर जनरल एसएस मिश्रा सेंट्रल सेक्यूरिटी फोर्स तगी पोथारबा मियोइसिना मखोइना तौरप थबकसिंग अदुगी दमकता इकाय खुमनबा उत्पा तंगाई फदे मखोइगी खुदुंग चादबसिंग खंगदोक्तुना पांगबियाबा मतेंग पांगनी हाइके मणिपुर गवर्नमेंट लई शासन लेते राजनीति करबार ओइना ओंथोले हाइना सीपीआई स्टेट काउंसिल की स्टेट सेक्रेटरी डॉक्टर एम नारायण फोंदोक्रे वाफम सिंह असि इलेक्शन कमिटी लंगथबाल लोकल काउंसिल कम्युनिस्ट पार्टी ऑफ इंडिया ना सिंधुना कुन लंगथबाल केंद्र सीपीआई पॉलिटिक्स मीटिंग नारायण कोंजिल ममांग लेकायदा पांगथोकपा थरमदा फोंदोखिबनी सीपीआई स्टेट के लुचिंगबो कयाना सरुक याखिबा थरम अदुदा डिप्यूटी सेक्रेटरी ऑर्गेनाइजेशन एल थोइरेना
hauzik rajniti asidi senjau paiba singi Sendam from Oiduna Lady, Namfu Sasan, Oida Pada Kaya Toduna Lapatagi Praza Singidi, Kanbi Hadamara Siki, 11 Democratic Front ki candidate Oigadribat Nongtombam Singhajina, Kendrasiki Praza Kayagi Angambaseva Toduna, Manabuk Kunai, Amagidamok Bidep Oibani Haiki, State Secretary Dr. M. Narana, Sasan Haitaba Congress, BJP, Jap Manaba Party, Amagumbani, Senjau Paibu Yokatpat, Tola Tarabakayabu, Miraba Party ni Haiki. Manipur ki rajniti Communist Party की मिहुत खरा Assembly असिद चंगबगी तंगाई फदबलई कोई मी यावबकांदा Opposition सिंग लैरी बसु मरोन थोकबगुम तवे सरकार गमत ओइना हेक चथगी बसु उई मिनिट फुमंगा की मनुंग एजेंडा लैत्रेदना Assembly से पुंगम भादन फमगा सियाव कोई ngai लैपाक अमगी राजनीति की तंगु लैताबाई बसिसु Stable loiba, Firep labor anti dol Madugi, Mute Krayabuna, Maracheli. So talk some sin Tawia the Bagi INC Semum Dragadi, Manipur Sarkar, the Tatur Turupchalui, Amuk Shembad. How did Sukara can the same ribasi and view? Congress is like it high. Migi parties pull up Lavini. Maduda Chakli Mitas in Sukana Kanano Mayam Dum Kangi. Stable over toll Kara Yaugana, stable over government labor yadi. Ngasi More Trade Center da Technopol District DC TS Ragumanibu More da Leriba Tongan ba community singi duchungbasina harau tayamna okre. BJP Mahila Morcha Manipurna Hauzik Chathariba Economic Blockade ki mayauta biyamgi oiba wakar khongchat Khagempali Hudrom Lekai Imjau Larenbi Lampakagi Hauduna BJP ki head office tana chatkre. Lamrai Kendrada Lakadara election da BJP ki mirep oigani hana sem sariba Emporai Hanba Meitegi House campaign ngasi haudokre ngasi campaign adada Emporai Hanbana Lamdamadugi Miamga Pullaga Committee ama Semlavatunda Committee asi haudopani handaki election asida BJP ki ticket fangnaba amadi mai panaba imthong changduna Miamga unabagi tanjama lauzabani loinana makhata bathaba kudimak lamdam adugi Miamga tanarga tawani haiki Mathang Chahida Panthogadara State Assembly election da mirep oigani haina thaurang liba Uripo Kendra ki Dr. Duizamani ki home campaign ngasi Naurem Thom ki mafum kaya da pangthokre BJP ki ticket da mirep oigani hariba Duizamani na Maki Katokpa amasung Miyamgi seba tawbana mahapu mirep oibagi khudongchaba pibi gani haibagi thazaba thamaga loinana mikhalga mari leinana Uripo Kendra ki yumthong khudingda changduna election campaign pangthokpani haike Ngarang Mayang Imphal Kendra da BJP ki member ke Robindro na Congress ki worker L Kunjeshwar da fazada bathawong chathaki haibagi yaningda bafongdotuna Mayang Imphal bazar da miyang na wakar mifam chathakre Kendra ki Congress ki media cell ki chairperson Maduna ngarang ke Robindro na miyang ki thabak tawriba L Kunjeshwar da sirapon mara yaningda bafongdoki karigumba mangonda aso opan nang labadi BJP amasung ke Robindro na daita pugadabani haike Hauzik Manipur da UNC na economic blockade chathariba asina miyambu wahale maramaduna blockade asi lokthou loinana Bharat Sarkar ge anoba policy demonetization asi singjamai BJP na mapung phana sawali haiduna miyamna khongcharama chakre singjamai kendra da BJP gi mirep oigani hariba Dr. M. Binota na luchingduna singjamai chunga makha oinam lerati hauraga BJP singjamai mandol office power khongchara du chakke Binota na khongchar aduga mari lenana Bharat Pumbagi Oina Anoba monetary policy demonetization asina miyam da matam khara awaba pirabasu masina corruption amadi black money muthatpada chawna mateng pangbang ngamgani maramaduna asiguma policy asi BJP singjamai mandol na mapung phana sawali haike amarom da hauji chathariba economic blockade tawbana Manipuri praja sing kham thengna awaba haibadu oire masida hauji paliba sarkar asina blockade hando hanba ngamjabadi masa na pariba fam thadokpa matam oire haike BJP की कैंडिडेट ओइदा चोंथोराली बाय इरोम सोनी BJP महिला मोर्चा मणिपुर प्रदेश के थौसु पूरीबी की मिजे मखादा PMKVY की मखादा निवनर ग्लोबल इन्फोटेक कंप्यूटर ट्रेनिंग सेंटर अमा MP श्री प्रहलाद सिंह पटेल श्री हेमंता लर्मा नेशनल कोऑर्डिनेटर नेशनल स्किल डेवलपमेंट कोऑपरेशन सरुक यादना चिंगा मखा तोमान लेरक्ता हांगदोखरे
Wangoi Kendra BJP ki mirep oina mikhal thengnagari haina sem sarba yumnam nilmani gi mikhal ki campaign ngasi Wangoi Kendra gi paupidek yauna yumthong khudingda changduna miyangwa unakre tharomaduga mari lenana nilmani na Sotaraba lamdam asibo awanba ma purakna bagi pandamda pahana bihut oina chongthorakpada miyamna mateng pangbiu haike Mathang chahi gi angan basarukta pangthokadariba 13 suba assembly election gi BJP Andro Mahila Morcha gi booth level walkout conference ma yaripok changamdabi malomda ngasi pangthokre miyam gi khana nainaba mifam aduda Andro assembly constituency da midep oigani haina chongthoraliba Dr. Nimai Chanduang amadi Andro BJP mandal gi maroiba thaupuba singsu saryaki Dr. Nimai Chanduang na malom Yaliang bi hariba khungang asi ningthina semgat pirabadi khul asida fangliba nunglengoi gi pothok sing asi Manipur gi mafam kaya da fanganduna yaifaba nungaiba khungang ama oihanba ngamgani haina phondokhi Arong Phawoi bi imagi oiba mifam ama Arong Phawoi bi Lairembi community hall da Arong praja gi oiba mifam ama pangthokre Arong Phawoi bi Lairembi bu political gi khudong chaba lawduna khanna chainaba tholiba asi yaningde Arong da hek khundarakpadagi seba tawduna laklaba Arong Phawoi bi Lairembi bu nawnu khundarakpa lafupa tera khunok da laiba mioi kharana maming ontholaga pansilamba thong yaningde hairi maratana atimba break amamo Pain relief ointment, Hong Nava, Oak Sikpa, Tang Sikpa, Kunava Singbuda, Sinavayarva, Lipsa Puna Putuk Saba, Oza. Temple of Learning admission notice celebrating the 10th anniversary of its establishment. 100% admission fee free for pre-nursery, nursery, KG class. 50% admission fee free for class 1 to class 8 and class 11. And 30% admission fee free for class 9, 10 and 12. Admission forms for pre-nursery, nursery and KG class and class 1 to 8 are available at the school counter. Vinashya Coaching Center, the best and only trusted coaching center in Imphal. Admission open. Revision course for SSLC exam start on 8 December. 11 foundation course for class 6 to 10 start on 22nd December. Our toppers are first position as Salija Anoli, second position as Lintoibi, third position Luhyangangbam, 6th Mira, 21st Bameshwar. Hurry, limited seats. All Assam Manipur Student Union Karbi Anglong District Committee Akhanaba Kangbu Amanangasi District Adugi Manung Chanba Bokazan Subdivision Ge Assistant Commissioner cum Executive Magistrate Oina Thau Puriba Maitei Nupi A Bemtoi Chanu Ngase Yuk Borka Chan Ge Guest House Ta Achambakudor Pot Tamduna Taran Okre Amsu Karbi Anglong District Committee General Secretary K Subojina Luchingbamye Mangana Saduna Taramno Olaba Matung A Bemtoi Ase Borka Jandam Damge Civil Administration da Officer Ama Oina Thabak Puba Harba Mitei Nupini Mak Lamdam Asida Magistrate Ama Oina Lakpasi Chautuk Saba Fawi Haike Kum Amagi Loglakpa Pauna Chakno Mahau Tangba Chahi Kudingi Pangtokuna Lapagum Ngasi Ibudok Tangzing Morangi Laibung da Pangtokre Taramadu Ibudok Tangzing Zerap Loishang Famnaiba Famnaibi Maiba Maibi Loisang Na Punna Sinduna Pangtok Vetaram Aduda Muikana Makoi Makoina Lokchaba Anova Pau Amadi Jane Katuna Ibudok da Tonginjaki Manipur Government ki Directorate of Language Planning and Implementation Amasung Milaga Punna Kusamnaduna Numit Tarani Chatagadaba Bitei Mayek Tambibagi Thoramamangasi Top Konang Makongdaleba Lamphel High School da Hodokre Hodopagi Thoramda Manipur Pollution Control Board ki Chairman Dr. N.G. Vijay Singha Milagi Luchingpur LTS Babulchat Kurai Khaidem Lekai Gram Panchayat ki Pradhan Hizam Raj Mohan Amasung Upa Pradhan Thonazam Ongbi Chansan Devi Susarya ke Taramaduda N.J. Bizoina Manipuri Roll Nipan Suba Schedule Chalabasu Seriekta Lol Asigi Mayek Bengali Mayekta Irubanani Masidaki Ekoina Mam Kalhona Bapaksana Mitei Mayek Hayhanbagi Tangai Fadabalai Haike Darkar Boy Habese Sigi Moment Atopa Moment
सरकार ओइदे चथबीरिबा मैत्री मयेक तंबगी चथबीरिबा मूवमेंट से हेंगत बियू सिगी मूवमेंट जिनी एकोइना दरकार ओइबदी Nongchup haram lop nahakol yurem bamna sinduna khwairakpam ibom chage lamuk naraba kauba novel amangasi Manipur Press Club ta phongdokre Manipur Sahitya Parishad ke President Thoidingjam Tombi Singha Khorzai Lop ke President Gauro Thongamcha amasung Kunjo Ningom bamna saruk yakiba thorom aduda saknaraba aiba aibi kyasu saruk yake Severance project na sakiba quality maintain tawdabana rims ki lambida nauna amuk thabak chathariba asina praja singda hena khudong chadaba amasung khudong thiba thole hairi mari lenaba singna thabak asi November tha pawbada loishingani habagi thajaba thamkiba du ngasi matam helaba pawbada thabak loishinbagi fibam udabana project asigi mayota rims lambi amasung soram lera ki praja singna lambi thingjinbagi khongjang changsilagani hairi Amana mathang arkeong lakho so ang smai sem doribra haibagi wang si thamjaningi aduna hojik toriba Suez project ki semeba ayam singse quality maintain tawdi habadu masina takoni loina madugi mamangi mangriba kaigriba adugi contractor amasung department lerangani maduna kamaina tawbigadoino adu live posi khoi matang matam chana masi yengsinbiu haibasisu thamjaningi Panthoibi Housing Finance Company Limited Uripok Infagi Chairman Amadi Managing Director Thokchom Hemo Singhabu New Delhi gi Vigyan Bhavanda December 13 dagi 13 fauba pangthokadaba 3 Shiba Asia Pacific Ministerial Conference on Housing and Urban Development tasaruk yananaba Batan Torole Conference asi Ministry of Housing and Urban Poverty Alleviation Government of India na sinbani Maratana thabaki pau phungbigani Hojik thabak ke pau lobirasi Indian Bank ki Provisionary Officer Sahung Kungamari logadori masagi se kundigi kunganipal phawgi manung da leiba graduate pass tawba mioi singa December kungani thoi phawgi manung da darkas tharakpa yagani Breakout Center Imphal logini hari MPS gi pion chokidar amadi atai atopa post khara logadori masagi sahi kuntraga nipal phawgi manung da leiba mioi singa December tang taruk phawgi manung da darkas tharakpa yagani Breakout Center Imphal logini hari BSF ki ASI amadi head constable khara logadori masagi se kundigi kungamri phawgi manungda leiba 10+2 pass torba mioi sina darkhas tharakpa yagani awang nongpok lamdamgi oinadi mathang sahigi January tang 13 phawgi manungda darkhas tharakpa yagani hari Indian Air Force ki tongan ba form khara logadori masagi se 19 dagi kumathoi phawgi manungda leiba mioi sina December tang 15 phawgi manungda darkhas tharakpa yagani hari Indian Navy ki sailor khara logadori masagi sahi 13 tagi 14 phawgi manungda leiba 10+2 da sada hompu phangwa mioi singna December tang 14 phawgi manungda darkhas tharakpa yagani hari mathaki pau singa sigi hen akupa marol babupata leiba job center dagi khangba yagani ngasigi thabaki pau matang slojire hojik makhatama pau mu lominase Makhataba Pauta Imphal Municipal Council ki Ward number 3 ki Councillor Nitin Chandra ki mathakta siraliba maral infam yaudabani Ward asigi voter 5,500 na mahapu minut oina thagalakpani mioi marfu mathoina fam thadona baharaga thadokadaba natte haina Nitin Chandra na phongdokre ngasigi thoram aduda Nitin Chandra na tha asigi mangada mahana BJP thadolaga Congress ta yauribasi mahaki rajniti ki khudongchaba launaba natte IMC ki Ward number 3 da voter masing 5,500 hena leibagi chada humfuna Ward asigi chakwat tharangda thabak taunanabagi thajaba thamduna kalakibani mioi marfu mathoina mahaki mathakta maral siba yunggi mioi singda aki akhang to nanganba amasung Ward number 3 da changba yaroi hana phongdoliba simaram chade mahakna lana tawkiba praman galoina na puthokpa ngamlabadi mahak masana maral yazagani madu natrabadi councillor ama oina thabak tawgani mahapu sogotpa singna ngak sembiduna chakhot thorangi thabak makhatana tawkhigani haike party hombagi hairamdaba dugi adubudi aibu adubudi ngakpiu haijali aduga oida pasata kaya tawga aibu aiwonda harassment pibiraga aiwonda aigi imungi family matha sanba aibu matha sanba tawbigidu haiduna ai maipi thongda hambala appeal tawjali
Seram Mangi Lekidabagi Marirak Shiva Chahi Giningsing Thoram Ngasi Akampata Leba Ideal Girls College the Pangtokre JC Oina Marirak Shiva Seram Mangi Singa Memorial Award Sumang Lilagi Lamda Sangnaraba Artist Iboyama Kumandat Lantokre Seram Mangi Singa Foundation Sindana Pangtokiba Thoramada Hana Art and Culture Commissioner Oiramba P. Borat Amadi Amjugi Hara President Oiramba A.K. Sanaton Susaruyaki Thoramgi Sarugama Oina Traditional Media Ama Oina Sumang Lilagi Khongchat Highway Hiramda Manipur State Sumang Lila Council Gi Lifetime President P.S. Gunachandra Sarmana Wangangki Sarkar asina state asigi administration da kudong chana naba oina handak nauna district taret lauthokpana asokpada thum chaisin bani haina UNC na pungdoraliba asi pangdabagi thawong ni haina Andro Kendragi MLA TS Siam Kumar na boot level committee mifamda pungdokre ya report Ningthaunai Development Committee na sinduna pangthokiba mifam aduda Andro Block Congress Committee ki President MD Sakwat Ali Jangamdabi Gram Panchayat ki hanagi Pradhan MD Kamaruddin Su Saruk Yaki Manipur ngasi akhoi UNC na ngasi lauriba akhoi asapa thum thasame mi state government gi Manipur government gi administrative convenient wena ba keno ta bodu asopa thum thasame ha gumba ne saka ji mo khada leiba de mo ta ingra tawba ne sa we kada blockade tawga Manipur se mo na ngami abdi yam pang ta atubi mithimu mitama tawda thapang ne Hauzik sanabagi pau Masih sanabagi pauda Thasigi tang taretagi Assam Sports Journalist Association asinduna Guwahati da chathariba Nepalak Shiva Northeast Media Sports Festival gi ngasi sanakiba JS ki masana da All Manipur Working Journalist Union gi maut sinduna saru yariba ILCV News ki Dex Editor TS Ranjan final match da Assam Tribune gi Devasis ki makuta maiti duna runner up tahore ahum suba position na Amjugi member Saros na tare Sanalepak Pauchegi Lenina Marisuba Takre Ngasi Goodwill Football Mesama Sainik School Infal Alumni Association Football Club ka MUSA ga Astro Turf Football Ground Sanakre enjoy the spirit of brotherhood haina pangthokiba match aduda MUSA na Sainik School Infal Alumni Association Football Club bu taruk anida maitiba PK Manipur Mountaineering and Trekking Association na Adventure Ecotourism gamari lena na nomugaba conference sama ngasi minuthong da leba MMTA ki complex ta pangtokre makata ba sanabagi pau boya ning 1000 dagi fongbigani sanabagi makata ba pau da sisimit football Humpusuba Sarswar Sansing KCSI CBE Memorial Football Tournament ki ngasi sanakiba anisuba pre-quarter final match Imphal West District Football Association ki Super Division ki winner DM Rok Sengmaina sahi sigi 13 suba Manipur State League semi-final sangkiba team Nako Nambur Mapalbu goal ama sinoda maitibu piduna quarter final sangkre Tha sigi tang tara mangagi nukilpung ama makaida sanagadoriba ahanba quarter final match ta mamang sahi ki sisimit ki winner amadi sahi sigi 13 suba Manipur State League ki winner Neroka Football Club Sangapungga sanaragani All Manipur Football Association sinduna Imphal gi mapal gangjibungda mapal gi team ani amadi state asigi team punna team konithoina saruk yaduna tha sigi tang mari digi sathariba sahi sigi humpu suba sarswar sansing KCSI CBE Memorial Football Tournament ki ngasi sanakiba ani suba pre-quarter final match ta DM Rok Sengmaina Nako Nambur Mapalbu goal ama sinoda maitibu piduna quarter final sangkibani DM Rok Sengmai gi mai pakpagi goal adu Thangjoilen Khongsaina match ki yankai humdoi suba minute sanduna match asi mai pakhi Sathariba tournament asigi hayeng nungtilpung ama makai tabada ahum suba pre-quarter final match oina Traukwa Kaithel amadi Nisa Thangmaibanga sanagani Cricket Manipur Green Team na Manipur Blue Team bu maitibu piduna ahanba MCA Challenger Trophy ki champion oikre Manipur Cricket Association na sinduna luwang sangbamgi luwang popo cricket stadium da team mari na saruk yaduna thasi ki tang mari degi chathariba ahanba MCA Challenger Trophy ki ngasi sanakiba aroiba match ta Manipur Green Team na Manipur Blue Team bu rannipu mathoida maitibu pikhibani
Manipur Green Team na toss ngamduna ahan ba betting tobada apiba over nipuda wicket mapal turaga run samaga subna taret lokhi. Masigi pakhumda aniswa betting tokiba Manipur Blue Team na over kuntraga ball marida wicket loina turaga run humpu taru khaglawduna match sasi maiti khibani. Ngasi sanakiba match asida Manipur Green Team gi sanaroi ke Homendro na man of the match takre. Satharakiba tournament asigi loisinbagi thoramda Soram Tikendrajit Songtham Chauba Thokchom Joy Kumarna Thoram Mapusing Oiki. Pangthokiba tournament asida Manipur Green Team ke Homendro na wicket taramathoi lawduna highest wicket taker gi mana lawki. Manipur Blue Team gi ke Priyojina run humputra tre lawduna highest run gi mana lawki. Tournament asigi ahum suba position na Manipur Red Team na taki. Runners up taraba Manipur Blue Team amadi champion oiraba Manipur Green Team da Thoram Mapusing na trophy amadi sel gi mana piduna pungning thawatki. Tennis. Association of Tennis Lovers na sinduna tha sikitang mapaldagi tennis sanaroi nipuna saruk yaduna sathariba taruk suba CYCLC State Open Tennis Tournament ki ngasi sahi nipu mga mataki veterans doubles ki sanakiba match da kangjamba amadi sana tombagi jurana Ranjit amadi tombagi jurabu game mapal anida Laishemba amadi Shankar gi jurana Boren amadi Jayant ki jurabu game mapal marida Ramkumar amadi Biren gi jurana Bobby amadi Ibungo Machagi jurabu game mapal amada Romeo amadi Pradeep gi jurana Dada amadi Saubugi jurabu Prakash amadi Ranjan gi jurana Laishemba amadi Sasankar gi jurabu game mapal marida amadi Dilip amadi Ais Ibotombi gi jurana Ramkumar amadi Biren gi jurabu game mapal sinoda maiti bapikre. Amromda men's open ki singles ki sanakiba match da Becker na Azad bu game mapal tarukta amadi Brozen na Rahul bu game mapal amada maiti bapikre. Bodybuilders. School of Bodybuilder and Fitness na sinduna school ski office da bodybuilder sing opagi thoram kwakaten thongjom lekai da pangthokre. Thoram masida KBB Gym Tera Sapam leraki chief coach Sapam Joy Yaipa Thoksin Luki member T Binoy Akham Santa School of Bodybuilder gi advisor T H Sanjoy Manipur MSR Bodybuilding and Association gi T Somo United Gym gi coach Dhruva LP Gym gi coach Athem amadi Prabhavati Fitness Center gi chief coach Premna na Thoram Mapusing oiki. School of Bodybuilders and Fitness ki Asia Championship da bronze amadi championship da saruk yarobi TH Leima Mr. Saphabagi overall title lokraba M Johnson Sahi sigi Mr. Saphabagi overall amadi sahi sigi Mr. Khambagi KG humphumnga gi kalupta goal phangkraba M Johnson sahi sida pangthokiba Bisempur district ki junior gi overall title lokraba Laitantem Dinesh Mr. Manipur gi bronze medalist K.S. Krishnakanta Junior Kanglaipa ki overall L. Shanti Kumar sahi sigi Mr. Manipur gi women fitness da bronze medal phanglabi Miss Nandita amadi sahi sigi Asian silver medalist Surajni Thaujamda asamba khudol posting piduna pungning thagotki. Tagatsari boyai. Hasi no muge ba inga sai paw mu phongbigani. Ngashiki oikiba aing asagi pawda ICAR Lampel Patagi phangba pawgi matung ina ngasigi khwaidigi sakiba degree Celsius kulumdoi dasmik ahum khwaidigi ingba degree Celsius taruk dasmik suino nungsitta yawba ising manin gisang ayukta sada marputara nungthilda sada yangkai oiki. Ngasigi nong shukide. Maroba pausing amuka hana. Imphal Jiribam lambi da leriba makru amadi barak tong sana na ba Union Minister Nitin Gadkari na urep uyung tamkre. Chief Minister Okrap Ibubina Coasting the Pass Substation ama sangakre economic blockade sangta hanbada center ga UNC amadi NSN IM ga amatani haina amuk hana phongdokre. Amadi BJP manungda phumduna leramba yanadaba sing housing mathi phongba hawrakle yamlaba workers na BJP gi office ta thomjinkhre. Asibne pijaba paw mata susinjari ning tabiri tusumba mukhana khumjari.
Manipuri.